Junta gi Airstike Miyoi manga Sire kaya ama Sokle Myanmar Junta lamina Kareni State ki Pasong Township ki Mosi da leiba tongan ba mafam ahum da Airstrike chathabada Miyoi manga hatkre aduga Miyoi kya na asok apan nanghankre hairi mafam dugi khunja sing na phungdoropagi matung inna ngarang ayung Myanmar Junta lanmina fighter jet sijinaduna mochi gi mafam ahum da bom thaladuna attack chatharakhi hairi Ayuki election thabi khudong saba lauguna Myanmar Junta na lanmina nongthaktagi attack chatharakhiba aduda Miyoi manga sikhi loinana kaya amana asok apan nangki hairi attack aduda Junta lanmina mapangan kallaba bom mari thadaduna misam sing adubu tamthina hatkibani amadi misam kaya ama asok apan nanghankibani haina mafam adugi Miyoina phungdokhi thogdok aduda asokpa singgi masing chapchana khangba ngamdre Junta larmi gi attack aduda sikraba sing adu nupa ngaktani Junta larmi na bom thadakhiba mafam adu Junta gi mayokta leiba ethnic rebel singa khut thongnaba mafam natte haina sus khunja singna phungdokhi Mizoram da Changsinlakhiba Myanmar dagi Miyoi lising taranipan biometric enrollment tokre Mizoram da Changsinlakhiba Myanmar dagi Miyoi lising kutramathoi ga chani ga taramari rom leibagi manungda lising taranipan biometric enrollment tokre haina Mizoram Home Department ki record amana khangalakli Department asina Myanmar madi Bangladesh tagi ain kaina Changsinlakhiba Miyoi sing biometric chathari hairi masigi manungda Chittagong Hill State tagi Changsinlakhiba Miyoi sada taraga somna marifu mari rom biometric amadi biometric data loba ngamlei authority na phungdoropagi matung inna biometric enrollment drive asi lepa laitana Changsinlakhli amadi changsinkhigani adumoinamak technical amadi internet connectivity mapung fana phangdaba mafam singda khudongsadaba kaya mayoknaba yauri hairi Delhi car bomb blast da India mujahideen mari leinei loina lupa lakh 13 khongwalam ki hairi Delhi gi Red Fort ta car bomb blast Miyoi tara sikhiba amadi kaya ama sokiba thogdok adugi matung sayol ani thijilleba matung da fanglakhiba mari leinaba chenaba singda India mujahideen ga chenaramki loinana white collar terror module aduna terror strike sing adu chathanaba lupa lakh 13 lomgi fund khongwalam ki hairi National Investigation Agency NIA na blast aduga mari leinana mari makhong thigatpagi thabak chatharakpada Haryana gi Faridabad district leiba Daus kungkangda yamlaba pokhaiganba polam sing phagalakpadagi tongan ba Miyoi kya ama miyamna hauzik white collar tailor modern haina mingtholiba asi tholakhibani Faridabad ki Alfara University amasung madugi mapu adugi mathakta akanba scrutiny chathaduna leiri bras aduda chenaba car adu thaukiba Dr. Umar ul Nabi University asiki Medical College ki faculty member amani Hauzik Dr. Manga Bras adugi maral siduna lairibani Dr. Muzali Ganena NIA da phongdoropagi matung ina loop aduna chahi anirom changna pokhaigan ba polam sing adu khongatkhi loinana remote device sing adu su sijinakhibani hairi hauzik Dr. Muzamil Sahid amasung Adil Rathar phaduna lairibani Rathar gi mayamba Muzaffar network asida yarungani haina jingnaba lairi mahak hauzik Afghanistan da lairi haina thajanari authority na Dr. Ahum asiga loina Al-Farah Medical College ta thabak tominaba Nisar ul Hasan Busuti bahumbagi thabak chathari ningsing bayabadi Indian Mujahideen gi member Mirsha Sada Beg Kumza lising aniga nipanda bomb blast kaya da chenabagi damakta wanted laksokuna lairibani mahak Faridabad ki University asida Kumza lising aniga sumna tareta Electronic and Information Sanda BTech loikibani Delhi blast asina Indian Mujahideen gi mari makong amuk hanat likhatpa haurakli marak asida Al-Farah University gi mapu adubusu money loading gi matangda kangon wangmada lupa crore Chamri ga tara manga rom phal oina lauksinnabagi damakta maral siribani University ase National Commission for Minority Education Institution gi maikaidagi so cost notice phangkhrabani Pakistan da supnagi numit kuntra nikhak sijinanaba ising leiri Pakistan miyamna supnagi numit kuntra nikhak ki sijinanaba ising leirakre haina lebak asigi deputy prime minister Isak Darna International Forum da akatkre hairi Panbayabadi Pakistan da ising gi awaba sauna mayok narakliba asi Indiana Indus Water Treaty cancel tawkhiba asinasu asoba maram ama oiri loinana lebak asida
nong chubagi chang yamna walakpanasu isingi awaba asi sauna mayoknarakhibani. Report asigi matungina Pakistan gi turel gi isingi storage capacity asi supnagi numit 30 ni khakta ngaire maram aduna thorang ama paikhat hodrabadi Pakistan da isingi awaba sauna mayok naraklagani hairi. Isagdarna Indiana isingi lan chatharakpa asi yamna aranba thawongni haina su phongdokre. SIR form gi khudong chaba laguna miyam gi bank account gi warol sing khangdokna ba honarakle. Voter list ta yawba miyoi singi akupa warol sing update tawnaba amasung lana voter list ta hapjilamba miyoi sing lauthokinabagi pandamda election commission na lebak sin bathung na chathanaba thorang tawrakliba amasung hauji state amadi union territory 32 da chathariba special intensive revision SIR form gi khudong chaba laguna fraud tawba miyoi sing na miyam gi ming amasung link tawba bank account ki warol sing khangdokna ba honarakle hairi. SIR gi exercise tawriba state kya da miyoi sing na makhoi gi voter ID gi akupa warol sing verify tawnabagi damakta phone call WhatsApp message na singba thajilaktuna singaningai oiba moongda haujik verify tahodrabadi voter list ming yararoi haina pakhat handuna fraud tawna ba honarakle hairi. Hiram sigi matang da mai leina ba authority singna SIR gi exercise asina online da thabak tawbagi mathau ta daba exercise ni phongdorakhibaga lorena masakhang daba miyoi singna BLO sing saduna miyamda one time password OTP hairaklabadi thajabiganu haina phongdorakli. Delhi bomb blast ke accused sing sahi manga sumna AI na semba video sing utuna wakhan honganki. Red Fort mamanga thokiba car bomb blast aduga mari lenena NIA na thi humbagi thabak chathabada phagalakraba teller module ge accusing acid hokiba chahi manga rom asida artificial intelligence AI na semba video sing utuna makhoida phataba wakhan pokhanduna asigumba thabak thawong sing chatha hanaba thorang tawrakhibani haina tijinbada khangbangam le hairi. Accused oiriba terror module gi Dr Singh asi makhoina MBBS tamlingai matamdagi hauna AI sizinaduna semjin sajinba video sing utuna Hindu community da hangoi tukat chabagi mijeng yenghanba amasung terrorism ki thong chathaba ngamnaba aranba paw kaya sandokuna wakhan hongankibani. Naha Dr Singh asina terror module kya gi network ka samnarakpa matamda makhoida AI sizinaduna semjin sajinba Muslim sing paktakna na hatpana chingba video utuna aranba wakhan khalankibani hairi. Donald Trump na boycott tawkhiba du thoksa bikidre. America gi President Donald Trump na G20 boycott tawkhrabasu mahaki boycott adu thoksa biramdana G20 da saruk yariba malam gi leiba kaya gi lusingba singna South Africa na Samlakhiba manifesto form bagi ayaba pikre hari. South Africa gi President Cyril Ramaphosa na phongdokhibada G20 gi manifesto America gi ayaba yaudраbasu tangai fadana phongdaba yadaba maramna lusingba singna ayaba pinarakhibani hairi. Munirna Pakistan ki democracy hardkre Chief of Defense Forces CDF Asim Munirna Pakistan ki democracy hardkre haina expert singna phongdorakli. Report asigi matungina Pakistan da Asim Munirna hek hingliba makai lebak asigi military ship kana amatana oiba yaroi loirena Asim Munir Pakistan ki khwaidigi matik mayai leba misak ama oikre mahakna tawba thabak singda court fawbana cherak pibasu ngamkhidre hairi. Ceasefire manungda Israel na Gaza da attack changwa chathaduna misam chahungani phu nithoi hatki. America gi President Donald Trump ki mijeng makhada chahi ani hena Gaza da Hamas amadi Israel gi marakta soknakhiba lan ceasefire tawna hankraba matungda su Israel na Gaza da attack changwa rom chathaduna Gaza gi micham chahungani phu nithoi rom hatki haina Gaza government ki media center na phongdorakre. Report asigi matungina Israel na ceasefire manungda chatharakiba attack aduda nupi anga kaya amasu sikhibani. Haujiksu ceasefire bu chawna singnaraduna Israel na Gaza da landabagi thabak lepa leitri. Gaza da leiriba misam singna hauji awaba chawna mayoknariba asigi texak pumnama Israel na pugadabani. Loinena ceasefire manungda Prime Minister Benjamin Netanyahu na attack chatharakiba asi yenglaga mahaki mathakta action lakhotkadabani haina su demand tawnarakre hairi.